recording sinjarbani ngasi ima lengsin biduna leire ima busu khurumjari ayang nasu tenbiriba sing inausing isusing halaman lai guru na sing bapna makuko manja koi ngasi gi recording si imana jahera pabirakpadu makha chathanaba ngasi sinjage ai photo jahera gi photo dom tang pulap tawjaraki ima tabiribra akhoi magi connection si amuk stuck tawtre tang ngai minasi ai picture sentang pukhatjarake yang diriba pumna makna kadai dagi yang dira ibano hai bedum kan komenta tawbira u diga jehrasi makok tagi tabira bra pabira bra ang hizam angang hal singi work ki maramda adong gi comment lagi da bisoidana share tawbira u Jahera ki picture screen tang pukhatjarake masu amuk mention birak ani Lesson kiran su yang biri yang yahunan ba dum tatana bagi jahera si makok tagi pa tagi yang birak pani mengenai picture si kanya ayang tang share tawjarake jahera asigi lareksi mahakabi hizam angang hal sing mai birambani koigi romantic oiba novel maitei nupa amaga koigi muslim maitei nupi amagi matamduda haitara kala uldan oiringaigi matamduda iba directly ima mungkin bile ima pukhatjarake ima tabibra tare aina ngasi pajagadoribase chapter 19 suba si khaktang pajarage maramdi nogi nene chitra lengbire ado ibani tangkai oina parage na lecture ai makha chathajarake ima da dum sinajaraके ima numit kuding Brinda manak changduna nangi sati na onbani sati ni hai aina ningba thungjage hai na khurami murti ado lo na puthoktu na yengi khurami aina ningba thungjage hai na borni jai ngarang numidang wai mana thajaba phi adu puduna yolui nganta sitla duna kumlakpada laikpa
ꯑꯌꯦꯛꯄ ꯂꯥꯏ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯃꯥꯏꯗ ꯆꯟꯗꯣꯟ ꯑꯉꯧꯕ ꯈꯔ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯊꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯣꯝꯕꯤ ꯕꯤꯕꯤꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯊꯤꯕ ꯀꯥꯐꯤꯔꯅꯤ ꯍꯥꯏꯕ ꯇꯥꯕ ꯑꯃꯁꯨꯡ ꯃꯗꯨ ꯀꯤꯕꯗꯒꯤ ꯃꯆꯥꯗ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯉꯥꯡꯉꯤ ꯍꯥꯠꯁꯤ ꯍꯥꯡꯉꯝꯗ ꯆꯩꯁꯤ ꯆꯩꯉꯝꯗ ꯃꯤꯅ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯆꯥꯕꯨ ꯋꯥꯔꯛꯄ ꯑꯁꯦ ꯐꯇꯤꯃꯥꯟ ꯑꯃꯁꯨꯡ ꯃꯨꯟꯁꯤ ꯑꯅꯤ ꯑꯁꯦ ꯇꯥꯊꯣꯛꯈꯔꯦ ꯉꯁꯤ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕꯗ ꯀꯣꯂꯨꯞ ꯑꯁꯤꯒꯤ ꯃꯨꯁꯜꯃꯥꯟ ꯃꯈꯩ ꯇꯤꯟꯅꯔꯦ ꯃꯨꯟꯁꯤꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯦ ꯑꯁꯨꯝꯅ ꯀꯥꯐꯤꯔ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯤꯕꯅꯤ ꯃꯥꯅ ꯌꯥꯝꯅ ꯀꯟꯈꯠꯈ꯭ꯔꯦ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯅꯔꯛꯂꯤ ꯆꯞ ꯃꯥꯟꯅꯅ ꯆꯥꯟꯅꯅ ꯋꯥꯅꯔꯛꯂꯦ ꯑꯃꯅ ꯍꯤꯟꯗꯨꯒꯤ ꯂꯩꯄꯥꯛꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯇꯅ ꯂꯥꯛꯆꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯉꯝꯗ꯭ꯔꯤꯕꯒꯤ ꯇꯧꯕꯅꯤ ꯉꯝꯕ ꯅꯨꯃꯤꯠꯇ ꯅꯩꯍꯠꯇꯨꯅ ꯍꯥꯠꯂꯒ ꯇꯛꯊꯣꯛꯇꯨꯅ ꯄꯥꯟꯒꯦ ꯍꯥꯏꯅ ꯅꯤꯡꯅꯔꯤꯕꯅꯤ ꯍꯥꯏ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ ꯏꯄꯥ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯅ ꯂꯧꯔꯕꯅꯤ ꯑꯔꯧꯕꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯉꯥꯏ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯍꯥꯏꯕ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ ꯁꯥ ꯆꯥꯗ꯭ꯔꯕ ꯍꯤꯟꯗꯨꯅ ꯂꯩꯄꯥꯛ ꯃꯄꯨ ꯑꯣꯏꯕ ꯌꯥꯕꯔꯥ ꯅꯥꯄꯤ ꯆꯥꯕ ꯁꯟꯅ ꯌꯥꯎꯅ ꯅꯤꯡꯊꯧ ꯑꯣꯏꯕꯔꯣ ꯁꯟ ꯆꯥꯕ ꯅꯣꯡꯁꯥ ꯀꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤ ꯀꯔꯤꯒꯤ ꯀꯥꯎꯕꯒꯦ ꯍꯥꯏꯔꯛꯏ ꯑꯃꯅ ꯁꯥ ꯆꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯤ ꯕꯗꯅꯥꯝ ꯇꯧꯏ ꯉꯥꯗꯤ ꯆꯥꯔꯒ ꯁꯥꯗꯤ ꯀꯔꯤꯅꯣ ꯆꯨꯝꯃꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ ꯉꯥ ꯎꯆꯤ ꯖꯤꯕ ꯄꯤꯁꯛ ꯆꯥꯕ ꯃꯈꯣꯏ ꯍꯧꯗꯣꯡꯅ ꯅꯣꯡꯁꯥ ꯑꯩꯈꯣꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯂꯩꯄꯥꯛ ꯋꯥꯌꯦꯟꯕ ꯌꯥꯕꯔꯥ ꯃꯍꯃꯗꯟ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯈꯤꯠ ꯍꯟꯊꯕ ꯑꯁꯤꯅ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯈꯟꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯃꯤꯁꯤꯡ ꯃꯥꯟꯅꯕ ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯃꯇꯝꯗ ꯐꯤꯗꯤ ꯁꯨꯝꯕꯗꯧꯅ ꯂꯩꯊꯠꯇꯨꯅ ꯍꯨꯟꯗꯣꯛꯀꯗꯕ ꯍꯤꯟꯗꯨꯅꯤ ꯃꯇꯝ ꯑꯃꯠꯇ ꯉꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯤ ꯑꯣꯏꯔꯤꯕ ꯑꯃꯤꯔ ꯃꯥꯅ ꯀꯥꯐꯤꯔ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯔꯤꯅꯣ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯤꯁꯤ ꯍꯥꯏ ꯑꯃꯅ ꯐꯔꯦ ꯍꯧꯖꯤꯛꯃꯛ ꯑꯃꯤꯔꯒꯤꯗ ꯆꯠꯂꯨ ꯃꯥꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯑꯁꯤꯕꯨ ꯃꯤꯔꯥꯏꯔꯕꯗꯤ ꯀꯣꯂꯨꯞ ꯑꯁꯤꯒꯤ ꯑꯃꯠꯇ ꯂꯩꯍꯧꯕ ꯌꯥꯗꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯗꯨꯅ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯃꯤꯔꯒꯤ ꯑꯁꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯑꯁꯣꯝꯗ ꯑꯃꯤꯔ ꯅꯨꯄꯤ ꯑꯁꯦ ꯃꯕꯨꯛꯇ ꯈꯔꯨꯝ ꯑꯃ ꯇꯧꯗꯨꯅ ꯀꯥꯐꯤꯔ ꯅꯨꯄꯤꯕꯨ ꯊꯝꯃꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯕꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯁꯥꯎꯔꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯂꯨꯞ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯗꯨꯅ ꯑꯃꯤꯔ ꯑꯁꯤꯗ ꯁꯧꯕꯅ ꯑꯃꯤꯔ ꯑꯁꯤꯁꯨ ꯃꯀꯣꯛ ꯌꯥꯝꯅ ꯆꯥꯎꯔꯦ ꯑꯃꯤꯔꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯕ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯍꯧꯅꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯀꯥꯐꯤꯔ ꯑꯁꯤꯕꯨ ꯊꯝꯕꯤꯒꯅꯨ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯇꯥꯜꯂꯒꯅꯤ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯤꯔꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯤꯅꯝꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗꯔꯦ ꯈꯥꯝꯃꯤ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯑꯩ ꯉꯁꯤꯃꯛ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛꯃꯛ ꯇꯥꯟꯅꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯎꯖꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯔꯨꯕ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯜ ꯇꯧꯕꯤꯔꯛꯀꯅꯤ ꯍꯧꯖꯤꯛꯃꯛ ꯇꯥꯟꯕꯤꯌꯨ ꯃꯨꯔꯇꯤ ꯅꯠꯇ꯭ꯔꯒ ꯑꯌꯦꯛꯄ ꯂꯥꯏ ꯊꯝꯗꯨꯅ ꯈꯨꯔꯝꯃꯤ ꯇꯨꯜꯁꯤ ꯊꯥꯔꯦ ꯍꯧꯖꯤꯛꯃꯛ ꯌꯦꯡꯕꯤꯍꯧ ꯍꯥꯏꯔꯦ ꯃꯤꯌꯥꯝ ꯑꯁꯤ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥꯒꯤ ꯔꯣꯝꯗ ꯆꯠꯈꯤꯕ ꯌꯥꯎꯔꯦ ꯑꯃꯤꯔ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯊꯤꯟꯗꯅ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯅ ꯂꯥꯛꯂꯦ ꯑꯃꯤꯔ ꯃꯥꯡ ꯊꯥꯒꯠꯂꯛꯇꯨꯅ ꯁꯨꯃꯥꯡ ꯌꯧꯔꯦ ꯃꯤꯅꯤꯜ ꯑꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤ ꯕꯤꯕꯤ ꯃꯄꯥꯟ ꯊꯣꯛꯂꯦ ꯑꯃꯤꯔꯅ ꯅꯃꯥ ꯅꯆꯥ ꯊꯣꯔꯛꯑꯣ ꯋꯥ ꯍꯪꯒꯦ ꯍꯥꯏ ꯖꯍꯦꯔꯥꯁꯨ ꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯔꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯉꯛꯏ ꯑꯃꯤꯔ ꯁꯥꯍꯤꯕꯄꯨ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯍꯪꯖꯔꯛꯏ ꯑꯅꯤ ꯑꯁꯦ ꯌꯥꯝꯅꯁꯨ ꯀꯤꯔꯦ ꯃꯌꯥꯝ ꯑꯁꯤ ꯈꯣꯏ ꯑꯣꯝꯕꯒꯨꯝꯅ ꯍꯦꯛ ꯌꯣꯝꯁꯤꯜꯂꯦ ꯑꯃꯤꯔꯅ ꯅꯈꯣꯏꯕꯨ ꯇꯨꯜꯁꯤ ꯊꯥꯔꯦ ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯃꯨꯔꯇꯤ ꯑꯌꯦꯛꯄ ꯊꯝꯗꯨꯅ ꯈꯨꯔꯝꯃꯤ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯕꯔꯣ ꯍꯥꯏ ꯇꯣꯝꯕꯤ ꯕꯤꯕꯤꯅ ꯀꯗꯥꯏꯗꯒꯤ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯈꯨꯝꯕꯥꯠꯇ꯭ꯔꯤꯉꯩꯗ ꯃꯨꯟꯁꯤꯅ ꯇꯥꯛꯇꯨꯅ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯥꯎꯔꯦ ꯃꯌꯥꯝꯅ ꯀꯗꯥꯏ
haiduna question khiduna phure makoi mawa taruduna kana de haiduna laurakpa yawi tulsi ado khongpang na nei hatle imung da yengu haiduna imung changkhiduna koina thire takhaire mama macha ani ahumna phaduna thambire mama machabu ani ahumna muk phaduna thambire nupa mana tandona ma chung lai thengnaruba asidi karino haiduna mangonda puthore zahra na tension khiduna pot asi mayam asiga munnare zahra na pot asi chat munduna leithoke tawi nupa mana pa ke phai zahra ki khongpak na kauduna nupa ani thina chokle ture amana chongchinduna matham laktuna tingthubire yeire phure habani pot asi zahra na konchin khibadagi ithamak thadok tare uprak na tu khare singkhat pha phawba yadare tombi bibi na icha sire haiduna hauna kappa horakle mayam na yebire kaya ama chaibire khara na changkhiduna imungi pochai punamak chakhaibire nupi angang punamak tillare mayam ase amira sina inthokuna khame nakoi ani hojing mafam asidagi chathoklo mayam ngaiko haibada mayam ase lepi tombi bibi na chathok sare yeiba chaiba tawbiraga nu haiduna tombi bibi na machagi manakta changduna macha khalubada zahra di chor thingduna asi bagum tingdam leiramle pot adudi che na koli aikoi chacharage mayam handopiu haiduna machagi makokta ising khara haptuna machabu matambakta koli zahra mami pangthorakle tombi bibi na ibema kanana chunangbu chokpiraroi ima icha chachi hogatlo haiduna machabu phamalle imung changkhiduna mapon machai puthok charakle mayam aduna nakhoigi napot ase amatta manghaloi chatpada chakhro mi tharatuna laholagera natraga konthong phawa thangdoro haibasu thangdopirake chatpada chatlo haina mayam na launare amina chatlo nakhoi napot manglaga aina chingani haiduna mayam adugi maraktagi machabu chingduna thokhare zahra mama macha zahra do mama na chingduna chatpadam achamana ipha phare matha da koli ba pot adu itha doktana mama da on induna mama na induna dumak thokhare lamjau yore mama macha se na khoigi na yum mapa dudagi khara cha tholaga lamjau lamlong amagi bananta da chatpa ngamda duna phamthari zahra gi masak matau aduga leikhom da yeithatuna taraba asat pathambal gumna mapina pumcho chotuna mama macha leire asat pamina ikoi sele wa maron khangba yawi khangdaba na kayani pangan chengbu chaiba yaure pangan angang khara chatkiduna leiriba pangan mayam aduda tamure chaitu amamam paiduna chenchilak tuna tomia na mang thare karina chillaiduna kumaira maitei gi huigi macha chinga chibu hairure maitei huigi macha chinga chibu hairure maitei pakhang ama wa ingang duna changkhiduna tomia da pairi bachai aduna pak pharaga kanabuno nangna maitei haiduna chai bade haiduna chai adu pak chatlaga chaina dipude makhajai oi thangba du tingkhatuna khubang tha pangan namana chaina lawai tamna haitharei ngakthok tuna pai bachai aduna phuduna makokta choktuna ture tomiaga atai pangan singna phujalakpada atai macha lairamba sing adu changlaktuna pangan khara chokle maitei macha amasu choktuna ture pangan mayam amuk phudoraktuna maitei macha areiba makai phubada sibaya na chokpa yaure pangan di hana chokpa wo mari manga maitei macha taren pan chokle chen khiduna pangan mayam changduna maitei macha manga taruk sibaya na chokle hairubada thanada draga thaw haibirari simagi maranaini haiba mafam khangnada duna mi hanare hairaga draga saw haibadi pangan halaga loire haiduna maitei mayam changduna pangan nifu yangkai maitei yangkai humpu yeina khiba adu achauba lala ma oire pangan macha traunga tra tuk sibayana tunare amana muk amabu yengdare machina inina sina kurai wangkai pana mari pung amagi manungda sin khare loin sandok nagre mi punamakina ko gopandi numit ase ngarang numidang wai lawaida
ꯂꯋꯥꯏꯗ ꯆꯠꯄꯅꯤ ꯀꯥꯔꯛꯄꯒꯤ ꯂꯝꯕꯤꯗ ꯇꯥꯔꯦ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯅꯤ ꯍꯥꯏꯕꯁꯨ ꯚꯥꯞ ꯇꯥꯔꯦ ꯆꯦꯜꯂꯛꯄꯗ ꯁꯣꯔ ꯍꯣꯟꯈꯤꯗꯔꯦ ꯍꯨꯏꯅ ꯊꯜꯂꯕ ꯂꯕꯨꯛ ꯃꯆꯥ ꯃꯥꯡꯂꯕ ꯁꯤꯟꯕꯤꯅꯗꯕꯒꯨꯝ ꯒꯣꯄꯥꯜ ꯐꯨꯖꯤꯜꯂꯦ ꯍꯨꯏꯅ ꯊꯜꯂꯕ ꯂꯕꯨꯛꯇ ꯃꯆꯥ ꯃꯥꯡꯂꯕ ꯁꯟꯕꯤꯗꯒꯨꯝ ꯒꯣꯄꯥꯜꯅ ꯐꯨꯖꯤꯜꯂꯦ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥ ꯊꯤꯕ ꯈꯪꯈꯤꯗꯔꯦ ꯈꯪꯍꯧꯏ ꯍꯥꯏꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯐꯪꯈꯤꯗꯔꯦ ꯋꯥꯊꯣꯛ ꯑꯁꯤꯗꯒꯤ ꯋꯥꯍꯧꯗꯣꯛ ꯊꯤꯕ ꯁꯥꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯁꯤꯇꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯪꯖꯔꯛꯏ ꯀꯕꯣ ꯃꯌꯥꯡꯒꯤ ꯄꯥꯎꯁꯨ ꯅꯠꯇꯦ hangjilaga wafam amaga manaraktari lofam amatta khanglaktari opal asi handoktuna atikpa mafam amada phame amamba thodok asigi manungda thamai yaudaba ahingumna maduna wakhan thire Zahra mama machadi maite macha ama anina pujuna chatkhare sekolgi ingkhol machi amada paisa wala singna leiramba khangpok amagi manungda thanami kharana chatkiduna sekol asigi mahajanda mama macha ani leijaba yanaba wa ngangna bi kharana mama macha bu sanghowi gopana handoktuna phami mafam aduda mahajondagi halakpa mi singa dul lakpada lambi maya amada thokle nupa amana takopal kaidori bano chokla bara hai yena badadi mapan haiba laikidara banina maru luktaduna phamba chokladuna toramale haina khana khare gopana chokte bungo pangan nupi mama macha du kadaida wafama sibu kamdauba haiduna hangi wari pumba se nupa sina loina lire mama macha gi lepham tana gopanan pa asiga chatkhare masida wana khiba mapungning changna khiba wakal mayam asiga langna khiba angakpani Zahra na kanagi wari gopana kanagi damak cheli tomia na mahamadan kaya na kari damak no atokpa maite macha sing aduna kana na kanabu yengduna lanang iba siba yana sokpa su yaunari amina magi nupina singba mi khudingmak matam punamak asida masigi wari singbunna kaya mani wathok asigi angam tanagadabagi linakiba ngangnakiba se loiba khamba natari upul marik mariki lamdam madu yoraba chawba lambi lamsang ama sabagum achawba lambi lamsang ama sabagum matamgi marik lawduna punsi sabane lamsang asigi tungda marik nantha hoba leihowi haiba khangdana leihowi mamaida sana makup haplamba polang oiba hachang asina lambigi aroiba pongkrang oiduna taduna toi thawaina imang iwang mada uche oina paiki sirakanda tokiba akoi sinari dubuni punsigi hiden kudingda kumduna sana khonba kayana lekup niktuna sana singbu khomjili lekup amatang nanthawbada sana makup amatang yaukini mangkini haibagi honabada pungning langchak na duna tumde sade lairik amatang bumanghan ningde mathon ka bagi ayang barat tong duna Zahra kunjo anina sup samba lambi bu hendok tuna laiba wathok asigi punamak asi langiba ubada thabagena phamni Zahra gi punsi lamchangda khongka mamal naidaba mangbadi amangba raiba oirakle mathon karakpa gi magi thawai arembada mangba tare haibagi chingnarakle mama machadi panganga songna kongnaba yadaba makai tathina re maiteiga su songna tinaba yadare mayumdagi tanthopire lamhang makti nate haibabu ingkhol lamjau amagi khangpokta leire mama macha gopal ga nupa aduga changlai gopal ubada Zahra nusa mapi holi anaba handoklaba mi dauna punson thare tada haiduna kauraga Zahra mamai khunduna hegi kapi mama di ngai tombi bibi di gopanu masak makti ukhibagum tawi asini haibadi khangudare khurai maikaidagi ni haiba phawbadi hek khangde tombi bibi na gopal sangtrik yanglagai bungo aigi
จะนัจันอชินาตาได้ให้นักโกวะดูจะไอ้น่ะนั่งบุดิชักขังดระบะอาศิบุการิโนอิมาบุยามนังไงอมุกตะอิมาดะตาอุบะให้กปานะจุมีอิมาไอบุอิมานะขังวยไอคุไรลำลงไกเทียนมานักอาศิวไอเดลัยบันีมารำอามาลัยลิจักเกไอกะปุมินะบะอิจันอามาลัยรามีมาทวนการะปะลัยคิดาเรไอดีหังกัดันราชัดปามีอามาโอยนะอิมานะปกปะไอกิจันอาศิบุโนมาตัวตีดะอูบันีมาบุอูบดะมิตรปีตาดูนะไอเลปีมาชูไอกิโตอูบดะงะอีไอนะไอกิจันมังคีบดีสิดะไลระเมให้นะขลุเรจันไลคิดับดูกะมานะบดุนีทำโมยปูบยาตะดูนะไอนะมานะตะบัชักอันนี้สิกิวารีลีดูนะอิจันนะสิบุตาฮัลีไอบูระกะตาตะให้นะโกปมินะบันนะบุงตะกิเฮนะลูนะโตให้นุมิดอชิตะกิไอบูมานะตาตะกวีไอนะอิมาบูลากตุนะขังนาระเกตาวริงไงดะทโดกอสิลากปนะฮาเลไอละวายดะจัดปะดะลัมบีดะกิตาเรยุมดะจังงัมดะนะอิจันกิคงกุนลีรักปนิหายระดิตวินะอิมากิอสิกุมะมะตัมดะนังกุมบะมณีกุมบะอมนัตธิรักปะเซอิซาบุเฮรังเลรังกะรีนะนังบุโอกะนีนังดีอิมากิอวาบะมะตัมดะวากิให้นะลากลิบวยเลไลบักทีวีนะจันปังดะบีnama ani mangasi kita si yengo patta bapangangi jata pure hairaga mapita donna gopan yeng duna kapi mamasu gopana tanthok sa sanu kari chua birunu ekoi leire dana magumba panganbu kari tawjarage pangannabu kari tawjaraga dage haiduna themjeli gopana mu jehra mama mata sida asina matang asina ina haijaning bache akoi maitraba ta leiriba muslim su lei aduga maitai su lei jat khudimak lei adu maitai gi tongan ba amakhak lei haiba sidi wari asina su taseng na tak lari maramdi akoi gi muslim ni haidana gopana inthok patawdana mabu kan ki bache maitai punamaki I tongda cheli bache aiba kabina maitai gi magi miyo bisan phaba mi busan bi hebase masita haina aina mafam sida thamjage adunga sigida maktadi kuntare suba chapter si loisanjarage aduga sagon se nomit sida kunipan suba chapter si paikhatjarage punamapu khuramjari tang sida prinsipli tehda agi recording si loisanjarage कोई लाइव से मतलब कांदा में लाइव तो जरा के पे मतलब ये रिकॉर्डिंग पे मैंने चेक कर रहा हूं तो मैंने कुछ